Alpona Devibu Tarana Okjari. Sound. Okay. Yes. Thank you. Share report. Yamna nungai mayamgi naina bache tajabada. Thank you. And the handover to bugi tamakta program ashe. Ahan bada meeting tabiri ba mayam puna mapu khoram jari. Loinana manipurimiro.com website launch to bugi thoram parengi ishay nungai gi tanjasida ay New York tagi alpona dibi mayam taram nok jari. Akogi ngasigi program asida Bangladesh, Manipur, amasung New York tagi artist kaya sharuk ya jagani. Ay mayam gi maphamda mathang manaw na isanduk jaraki. Ingbini ba mayam da ining sang jage mayam comment to biro akoy paukum pinabagi ay hona jargani. Amasung masana namjaradi live ta video ashe live ashe share to biro. Ahan ba maktada thoram bagi ahan bagi tangkak sida ay Bangladesh na natana mahak international thakta oina yamna Manipuri oiba akhoi chawkhatningai amasung magi isei tajaraga mayam ngaujaba seichakpa ama oja Rana Kumar Singha gi khontokta akhoi Rabindra Sangit Manipuri na handokchaba shema akhoi tajagani isei sidi o aigi ei malipa she Rana Kumar Singha gi khontokta akhoi mayam abirashi aminarasi Oegi Himalay Park Nangi Thakta Nunjay Kokshe Oegi Himalay Park Nangi Thakta Nunjay Kokshe Nangunda Malim Pungi Nangunda Malim Imagi Pigau Thadi Oegi Himalay Park Nangi Thakta Nunjay Kokshe Oegi Himalay Park Nangi Thakta Nunjay Kokshe Nandi tilledu eigi hakchang kyata Nandi tilledu eigi hawaida Nandi tilledu eigi hakchang kyata Nandi tilledu Hawaida Nangi Shangbanaba Anuba Shaktam Thabuida Leje Oegi Himalay Park Nangi Thakta Nunjay Kokshe Oegi Himalay Park Nangi Thakta Nunjay Kokshe Oima Nangi Tampakta Ingani Aidi Shigani Nangi Thakta Nangi Thakta Shana Jayegi Awanungai Nangna Chakung Thana Pijabiri Nangna Lai Shina Kithabiri Nangna Chakung Thana Pijabiri Nangna lai shina hithabire Nangdi loina khangba uba ngamba imagi ima Oyangi ima
leipa nangi thakta nunje kokshe ovegi himalaipa nangi thakta nunje kokshe थागतचरी ओजाराना कुमारबु इसे माहकी इसे ताबदा इदी तु चुंगजरे एगिसु ओजा ओइजबनी ओजाराना कुमार माहकी नुक्सिग्रबा खोंथोक्ता इसे ताबदा याम साथिना नुगाइजे आई हन्ना हन्ना ओजाबु थागतचरी जी अखोई कमेंट खरा पाथोकचगे मयामना कमेंट तोबिरकबा अखोगी लाइव असिदा ओके आई कमेंट से हातंग मतम लौजगे मयामदगी मतंग दई पाजरके मथंगी थोरामदा खोइ चथजरगे मथंग लेजरे मणिपुर की जवाहरलाल नेहरू डांस एकेडमी की आर्टिस्ट सिंगना पुंग चलोमो परफॉर्म तो जगनी तंजाशीदा ई थागचे होगे ममल लेरबा तेंगबांग पिबिरकलिबा तबिरकपगी तमक जवाहरलाल नेहरू डांस एकेडमी की डायरेक्टर इंचार्ज पुखरबम बिलास सिंहबु मणिपुरी मिरोर की माइकेदगी महापो अखोइना हन्ना हन्ना थागचरी अदोइदी इंगबिनरसी मणिपुरी डांस जेन डांस एकेडमी की आर्टिस्ट सिंगना परफॉर्म तो जरकपा पुंग चलो
ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯖꯩ ꯄꯨꯡ ꯆꯣꯂꯣꯝꯒꯤ ꯈꯣꯟꯊꯣꯛ ꯑꯁꯤ ꯇꯥꯕꯗ ꯑꯩ ꯁꯦꯡꯗꯣꯛꯆꯒꯦ ꯑꯩ ꯖꯒꯣꯏ ꯍꯥꯏꯈꯤ ꯃꯥꯔꯦ ꯑꯗꯨ ꯄꯨꯡ ꯆꯣꯂꯣꯝꯅꯤ ꯑꯩꯈꯣꯏ ꯄꯨꯡꯒꯤ ꯃꯩꯇꯩꯒꯤ ꯃꯅꯤꯄꯨꯔꯤꯒꯤ ꯑꯣꯏꯕ ꯄꯨꯡꯒꯤ ꯈꯣꯟꯊꯣꯛꯁꯤꯗꯤ ꯌꯥꯝꯅ ꯊꯋꯥꯏꯗ ꯅꯨꯡꯉꯥꯏꯕ ꯐꯥꯎꯖꯩ ꯑꯩ ꯊꯥꯒꯠꯆꯔꯤ ꯑꯃꯨꯛ ꯍꯟꯅ JN ꯗꯥꯟꯁ ꯑꯦꯀꯥꯗꯦꯃꯤꯒꯤ ꯑꯁꯤꯒ ꯁꯔꯨꯛ ꯌꯥꯕꯤꯔꯤꯕ ꯄꯨꯡ ꯆꯣꯂꯣꯝꯒꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯃꯊꯪꯗ ꯑꯩ ꯀꯣꯃꯦꯟꯠ ꯈꯔ ꯄꯥꯊꯣꯛꯆꯔꯛꯀꯦ ꯁꯥꯅꯥꯊꯣꯏ ꯆꯐꯥꯃꯌꯨꯝ ꯃꯅꯤꯄꯨꯔꯤꯅ ꯌꯥꯏꯐꯔꯦ ꯔꯤꯖꯥꯎꯜ ꯀꯔꯤꯝ congratulations इबुंगहल श्यामोल congratulations राणा सिन्हा YK शुभजीत सिंह थागतचरी ओजा शानाथोय चफामयुम मणिपुरी मिरोना याइफरे इबुंगहल श्यामोल ओजा बिलासपु थागतचरी ओके अखोय अमु मथंगी थोरमदा चथजरसी मथंगदा लेजरे मथंगदा अखोय न्यूयॉर्क मैम मिटिंग तबिनरसी न्यूयॉर्क तेगी अखोय इमालिबक तगी लापनबुदी लेजरसु अखोय मिटै जिगोगी शागी नाचे अखोय ngaknaba maintain tawna basum अखोय practice तौजे अदुना न्यूयॉर्क तगी आर्टिस्ट खरना आर्टिस्ट मरीना जगोय मंजिरा जगोय सारकनी दीप्ति सिंहा मुतुम जोली लाइरेंजम निम्नि सिंहा अमसुम हमम ओंबी मुतुम ओपिना साबा जगोय मंजिरा जगोय अखोय मैम मिटिंग तबिनरसी
Yamna Faji, Yamna Faji, Yamna Nungaiji, New York ki Maikei Dagi, Shukpajaba Jagoyama, Mayamgi Mapam the Kudul Tabi Tamak Akoi, Mitegi, Ishagi, Nat, Culture She, She Jagoshe, Kautukte, She Dagi, Jagosh Dagi Jabafangi, Yamna Nungaiji. Thank you, Mayambu. Matang comment Karga Pajarake, Patokcherake. Shanatan Hamom Ranabu Tagacheri. Thank you. Sharachandra Thiam Ojaranagi Isei Akoida Tauna Happy. Thank you. Onita Shorizam Yamna Paji. Thank you. Tagacheri. Hamom Promote. Thank you, New York team. Tagacheri. Mukti Debi Yamna Pajari New York Mahele. Tagacheri. Thank you. Shamananda Kiam, okay. Ishe Mitei Londa Jakare comment ashe. Sorry. Ibung hal Shamol Oja Jagannath Lighting Jamgi Campus Mali Jagoyase. Thanks Oja Jagannath Oja. I sheng doctor ke kamba ishegi hai bano I Jago ishe Oja Lighting Jamgi Campus tabudi nate Jago shado kiba mayamdo atopa mayamdo ni hai batare. Okay. Ajanta sina oli mutum opi hoina shaba jagoi yamna phajare. Thank you. Tagacheri. Okay. Shanathoi chapamayum mathangdagi mathangdi Manipuri londa tausi yaipare. Okay, thank you. Shanatan Hamom Mirol Thadok Lasi Yaradra. Okay, Ekesharam Rana Singagi Manipuri the Handokpa Rabindra Sangit Amashung Pung Cholom Manidila Jagoy Manjira Jagoy, okay, Loina Pajare, Tagacheri Miapurampu, Tagacheri Ojabu. Koyom Kunjo Krishna Singho Nungaijare. Thank you, Tagacheri. Koyom Kamini Kumar Singha, thank you all, Tagacheri. Kainahan Debi, Ningtijay Yamna Jagoi Sabi Mayambu, Tagacheri. Okay. Akoy Matangi Thoram Damuk Chathajarage. Hojik Lejare, okay. Mathagda akoy amuka Bangladesh ta chacha bineng tabinarasi Bangladesh ki bhanubastagi akoy khubak ishaima mayam taminasi khubak ishai sida pungda lejare mayam na shakhangnaraba mingchalaba oja shamungo ade amashung konthokta lejare Radharani Devi amashung Mala Devi moigi konthokta akoy khubak ishaima mayam taminarasi. Mayam de minute batang loje ke koi technical problem hoy mayam dagi minute batang loje ke mayam ngak pina ding bio
ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯖꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯤ ꯑꯣꯖꯥ ꯑꯃꯁꯨꯡ ꯏꯅꯦ ꯑꯣꯏꯅ ꯃꯐꯝ ꯂꯥꯞꯄꯗꯒꯤ ꯈꯨꯕꯥꯛ ꯏꯁꯩ ꯃꯌꯥꯝꯗ ꯇꯥꯍꯟꯕꯤꯔꯛꯄꯁꯦ ꯍꯥꯏꯕꯗꯤ ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯈꯨꯕꯥꯛ ꯏꯁꯩꯁꯦ ꯑꯣꯟꯊꯣꯛꯅ ꯀꯨꯏꯕ ꯃꯇꯨꯡꯗ ꯇꯥꯖꯕꯅꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯇꯥꯒꯦꯅ ꯐꯪꯖꯗꯦ ꯑꯁꯤꯒꯗꯤ ꯑꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨ ꯑꯩ ꯀꯣꯃꯦꯟ ꯈꯔꯒ ꯑꯃꯨꯛ ꯄꯥꯊꯣꯛꯆꯔꯛꯀꯦ ꯑꯩ ꯍꯧꯖꯤꯛ ꯃꯌꯥꯝꯗꯒꯤ ꯌꯥꯊꯪ ꯂꯧꯅ ꯑꯩꯒꯤ ꯀꯣ ꯍꯣꯁꯇ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯅꯕ ꯍꯥꯏꯅ ꯑꯩ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯁꯦꯔꯥꯝ ꯔꯤꯐꯣꯟꯕꯨ ꯁ꯭ꯀ꯭ꯔꯤꯟꯗ ꯂꯥꯛꯄꯤꯌꯨ ꯍꯥꯏꯅ ꯊꯦꯡꯛ ꯌꯨ ꯑꯜꯄꯅꯥ ꯗꯦꯕꯤ ꯊꯦꯡꯛ ꯌꯨ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯀꯩꯅꯣꯒ ꯑꯃꯨꯛꯀ ꯂꯥꯛꯄꯒꯤ ꯃꯔꯝꯗꯤ ꯀꯩꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯃꯁꯤꯒꯤ ꯏꯁꯩ ꯅꯣꯡꯃꯥꯏꯒꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯇꯥꯡꯀꯛ ꯑꯁꯤꯗ ꯍꯧꯖꯤꯛ ꯃꯊꯪꯗ ꯏꯁꯩ ꯃꯩꯇꯩ ꯏꯁꯩ ꯑꯃ ꯁꯛꯄꯤꯒꯅꯤ ꯃꯩꯇꯩꯒꯤ ꯃꯇꯝ ꯏꯁꯩ ꯑꯃ ꯁꯛꯄꯤꯒꯅꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯍꯣꯁꯠ ꯑꯣꯏꯕꯤꯔꯤꯕ ꯑꯜꯄꯅꯥ ꯗꯦꯕꯤ ꯃꯁꯥꯃꯛ ꯑꯜꯄꯅꯥ ꯗꯦꯕꯤ ꯃꯁꯥꯃꯛ ꯏꯁꯩ ꯖꯒꯣꯏꯒꯤ ꯑꯥꯔꯇꯤꯁꯅꯤ ꯅ꯭ꯌꯨ ꯌꯣꯔꯛꯇ ꯂꯩꯖꯔꯒꯁꯨ ꯃꯇꯝ ꯀꯨꯏꯅ ꯏꯃꯥ ꯂꯝꯗꯝ ꯇꯥꯝꯅ ꯂꯩꯖꯔꯒꯁꯨ ꯃꯈꯣꯏ ꯃꯩꯇꯩ ꯖꯒꯣꯏ ꯃꯩꯇꯩ ꯏꯁꯩ ꯀꯥꯎꯕꯗꯤ ꯅꯠꯇꯦ ꯃꯩꯇꯩꯒꯤ ꯅꯥꯠ ꯀꯜꯆꯔꯕꯨ ꯌꯣꯛꯈꯠꯅ ꯊꯝꯕꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯍꯣꯁꯠ ꯑꯩꯈꯣꯏꯒꯤ ꯑꯜꯄꯅꯥ ꯗꯦꯕꯤꯒꯤ ꯈꯣꯟꯊꯣꯛꯇꯒꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯃꯩꯇꯩ ꯏꯁꯩ ꯑꯃꯠꯇ ꯇꯥꯕꯤꯟꯅꯁꯤ ꯏꯁꯩꯒꯤ ꯂꯤरिꯛꯁꯇꯤ ꯅꯪꯒꯤ ꯊꯃꯣꯏ ꯀꯟꯃꯜꯂꯤ ꯇꯥꯕꯤꯟꯅꯔꯁꯤ ꯑꯜꯄꯅꯥ ꯗꯦꯕꯤ ꯈꯣꯟꯊꯣꯛꯇ ꯅꯪꯒꯤ ꯊꯃꯣꯏ ꯀꯟꯃꯜꯂꯤ
thank you Alpana Devi jamna phajei jamna mung phajei tasengna matang da shu akhona Alpana Devi dagi shugumba phajab isei tajagani haibagi asha thamjei amasung haining ba wahe mana isei nongmai practice tauna lebiu ma akoi gi tung gi program kya da shu ate da shu koi Alpana Devi ki maike dagi isei mayam tajani mathang da ai comment khatinga lojage Khoirom Kamini Kumar Singha comment Sanathoi Champamayum Manipurina Yaikare. Thank you. Rajal Korim, congratulations. Ibunghal Shamol, congratulations. Rana Sinha. Sanathoi Champamayum Manipuri Mirorna Yaikare. Okay. Mathangi kanoina lejare akoigi jagoi isei mayamata tabire mathangda Onita Shoraijamgi kontoktagi sherengama paba taminashi Onita Shoraijamna paba sherengama Mayambu ikokno na khwiramjari ai ngasi Bangladesh ki Shaknaira Kabi amasung gobeshok Ipan Eke Sheramgi Longi Awaba Koba Sherengama Pathokjagi Ashoyangam Yaurabadi Mayam Ngakpiu Aina Wangangi Aigi Iranai Londa Kanamattana Khangbide Lonado Kanana Shutabide Aigi Thamoi Nungi Mikap Mirau Khol Kanana Shukhangde Aigi awabagi aronba wari shingbun aduna malem shigi meamalakta leiduna shu aidi ithanta aidi me mayamgi marol khangi makhoigi mai mit hakchangi kayat khudingna ngangli balon madupumnamak aidi ningthina khangi makhoina karino paami baingondagi Karamba paujelno makhoina shandokningliba aigi thopta thamoida wakhalgi kachin koya khudingda loina khangni aigi lontani makhoina khangbidriba hawabadi aigi michik mirau kholta draba punshi atiyashida ahanba oina khonjel phahon bikhiba nupi khajiktang shoklakpada mana Aigi wakhalgi samudrada makhol thoktabagi akanba irau kholmana tanik halliba adugi nupiduna phauba aigi lon khangbidre hoje adudi aibu ashum haina khara tauduna mangkhigadawraba shum lon thoktabagi mapal naidraba black hole mada mayambu amukhanna thagachari Thank you, Onita Sorajam. Hajarba Serengama, Sereng Pabli, Collect Contextus, Haji Hajani. Thank you again. Matanga, I am come Alpana de Vida, Sinajari. Thank you, Egi co-host. Webinika Sheram Ripona, Aganda Muka handover to Bogitamakta program share. Achubadi Ashiga comment Kara Pathorok Padadi, Ishana Ishabu from Tagat Pani and a high batare. Aduna Sheram Ripona Pathom, Badi Yamna Magadaba, Agi says the Mayamna comment to Birakpashe, Adu Uncle Hatanga Matam Lona Lebiradi Yamna Nugani, Sheram Ripon Kara comment Kara Pathopiram. Adi Matanga Ichakjaraki. Okay. Thank you. Okay, comment Kara Pazage. Keniana Yamna Nungshie Tagachari. Thank you, Keniana. Otondrila Taima Epi Yampaji. Thank you, Otondrila. Kamaljit Nagom Epi Pajavana Loire. Thank you, Kamaljit. Sir Chanthiam Alpana Devigi Talenpu Tagachari. Thank you, Ojabu.
अखोइबु पुनिंग थगतपगिदमक चुनीलाल सिंह भेरी नाइस कृष्ण सिंह थागतचरी इतेमा कुइरा मतुंग ताबदा पुनिंग नुसिगरे थैंक यू कृष्ण सिंह सनातन हामम थैंक यू अल्पना कैनाहन देवी याम फजी अल्पना की विषय थैंक यू कैनाहन देवी अल्पना देवी की विषय एप्रिसिएशन जमला है यामुंगन माइबम तोलेन नमुग हाइबिरी कमेंट तो बिरी मंगल की माइकईदा चतलिबा नंगी खोंचत अयुक्ति निमित्त ngairi हे मणिपुरी मिरर थैंक यू फजरबा कमेंट अमगी दमक माइबम तोलेन तर ओजा तर निकांत अल्पना देवी मल्टी टैलेंटेड नि ओजाबु मतंग सिदा ई कमेंट लोशन जरगे अखोगी मतंगी खोयना बसुलै अदुना मतंग दागु चचरगे अल्पना देवी थैंक यू थागतचरी अमुकहन शेराम रिपोनबु एबु मतंग पांगबिबे तमक अगी को-होस्ट बिबे तमक अय अंकम को हैंडओवर लौजरगे अखोई मथंग दकम चथजरगे मथंगी थोरमदा अखोई लेजरे अमुकहन न्यूयॉर्क ता अखोई मीटिंग तबिरशी मया हुजिगा जगन्नाथ लाइरिंगजम मा अखोगी न्यूयॉर्क की मयाम दा हाइबा तारे मणिपुरी मरक्ता ओजा मत ओइना पुंगदा मा ओजा ओइजरी यामना माइ पाकनिंगाइनी अमसुंग मा जाम सातिना अखोई मयाम बु इशै जगोगी मितेगी ओइबशे मा अखोई मयाम प्रैक्टिस लेना पाइना माना जामना अखोइदा थौरम पिबी एनकरेज जामना तोबी अदु मागी मचा नुपी मचा हौगलइबा नुसिरबा इंगांगनी जेसी लाइरिंगजम अमसुंग चौबिथोई लाइरिंगजम ग लोइना मसामकना परफॉर्म तौजगनी संकीर्तन इशै हाइजबा अदुगा अदु अखोई मयाम जेंबिनरसी Egi Ming Chobi Thoi Lion Jim Devi Kauri. Egi Ming Jesse Lion Jam Kauri. Ei Jagannath Lion Jam. Isai matek matang lanthok chage mayam na miyeng dabi gani khandi asoy ngam jaw rasu mayam na ngapi gani. Kuram jai. Aham bada kuram jari chambi heiba Shri Guru lambi lamjing mera oiba punamaki maru Brahma Vishnu Maheshwar Keto Runi to Khairu
ꯌꯥꯝꯅ ꯅꯨꯡꯁꯤꯈꯔꯦ ꯏꯉꯥꯡ ꯑꯅꯤ ꯑꯃꯁꯨꯡ ꯑꯣꯖꯥ ꯑꯣꯖꯥ ꯖꯒꯟꯅꯥꯊ ꯂꯥꯏꯔꯤꯡꯖꯝꯅ ꯉꯁꯤ ꯄꯔꯐꯣꯔꯝ ꯇꯧꯕꯤꯔꯤꯁꯦ ꯃꯥꯒꯤ ꯃꯆꯥ ꯑꯅꯤꯃꯛꯀ ꯑꯗꯨ ꯃꯣꯏ ꯖꯦꯁꯤ ꯑꯃꯁꯨꯡ ꯆꯥꯎꯕꯤꯊꯣꯏꯒꯤ ꯑꯣꯖꯥꯗꯤ ꯑꯩꯈꯣꯏꯒꯤ विश्वभारती यूनिवर्सिटी हाइबा तारे मणिपुर डिपार्टमेंट की ओजानी राशेश्वरी देवी ओजाबु अखोई हन्ना हन्ना थागचरी अखोगी इमा लेपाक्तगी लापना लेरबसु अनोबा नेक्स्ट जनरेशन बु अखोई इसे जगोइदा hotnaje aise asigi performance sidagi akhoi ujaba fange thank you oja jagannatha lairjambu amka hana thagachari thank you adu ai maraksida mayamdagi jathang luna comment kharaga paukhum pijarake paukhum pinaba hotnajage comment cha thabiro screen da please okay onita shorijam anthokna phajakhare ichi alpona devi thank you onita amashung nangi sharing tu shu yamna phajakhare idea duga nangonda thagat panam hodare nangi sharing do nangna pathoi bagi style amashung khonthok yamna thagatli ai yamna phajai nungsi thank you mathangi comment lamjage kamaljeet ngambam bracket ta shomorani epi phajabana lore thank you mayamdagi mathang khariktang lawjage mathangi comment pabai tamakta I don't know phrase वगैरह mayamdagi minute amathangi matam lawjage comment pathoknabagi tamak net singa shi khating problem oiba dumaina tawri maramdi ingang mayamgi shu online class oibanina akoigi jummakta da okay lae screen na thojam sham singho anita sairingjam gi sheirang pathokpa tabada anthokna nungshi thank you mathangi comment krishna singho thagachari iteima kuira matungda tabada pukning nungshire thank you gi naw nupa thoiba mathangi comment lawjage comment ma'am okay Kamaljeet Ngangbam again Shomarani New York ki jagoy hele phajare phajare tagachari Jagannath Lairingjam Chawbithoi amashung Jesse gi oja L Rasheshwari Shantiniketon Kolkata ojabu thagachari loinana Manipuri birarbusho oja Jagannath Lairingjam shu moigi ojabu thagachari ishu thagachari amuka hanna Russell Maibam future da nupi macha anishina aphauba ama oiduna mapabunggi mai ngakani thagachari oja Jagannath pu thank you Sanatan hamom thagachari oja Jagannath thagachari Pornarani artist family mai pakpa oishano thank you Surachandra Sharangthem Manipuri mirror na yaipare thagachari Mayagi matam amuktang minute amatagi matam lojari comment pathokpagi tamak mathang dalejare Nick okay Sharachandra Sharangthem Manipuri mirror matam shangna mayamgi thogal tauba mayambu oibiu thank you thagachari Aparnarani Anitagi poem amashung reading style she yamna rich ni thank you thagachari okay okay hujik hujik mathangda leijare akoigi mathangi thoram chathajare hi Juma ibutai baro net check I think week or mare hello Juma ibu tabi baro
Okay. Mathang dali jare ay mayam da lauthuk chage. Bangladesh tagi amukta akhoi Bangladesh tamo ongko meeting tabirashi. Bangladesh tagi ming challaba Bangladesh better gi artist oi biri bi jhumkolata jhuma. Hujik magi khontok ta akhoi matam gi ishay hai tare. Matam gi Manipuri gi ishay ama pukning se irang langle ishay ashe magi khontok ta akhoi mayam. Taminarasi. Yingbiriba viewers mayam bunon lukna kuramjari. Ama tanghay na to kya ngay no. Pare na to di. Tari bo, photo mo na mora.
वखर से कनाव न हली नन्ना मालम शाहूं फंबदा उनालिंग बाबा खोंदा मालम शाहूं फंबदा उनालिंग बाबा खोंदा nang laglagoy ning luri upning se irang lagi wakhar se kanaw na halinang na Hakat sini Beko. Oh, sorry. Oh, mute lore. Okay, yamna nungaijare, yamna nugsijare juma nagi konthok-tagi isai se tabada akhoi yamna nungaijare mayamda phajakraba isai kudul thambibagi tamak. Adu ai mayamda interrupt oiramani aina khalli background surrounding khara background ki sound khara lakhare adu mayamna pukchel chawna ngakpi gani aina khalli adu juma gi isai sida ai gani aina mayamda alarm I can tojari. Thank you, Juma. Then I amuka comment khara lojage pathok charake mayam gi mafamda. Ibunghal Shamol, congratulations, Juma. YK Shubhajit Singh Yamphaje. Sanjeev Bhattacharya Yamphajare. Kanta Nila Thauram Pareng Mathamoy Sengna Thagachari. Loinana Kudingmakpu Jackson Thaurang Lebu. Okay, Thagachari. Shamananda Kiam Yamphaji Ngauri Aisu Ishai Shibuningi Ishai Shibuniko. Okay, Thagachari. Okay, akhoi mathangda akhoi chathajarage haibadi ashina akhoi last performance haibatare amuka hana Jawaharlal Nehru Dance Academy gi ashina ani shuba amashung aloiba performance haibatare ashi Bashanta Rashni moi mayamna shabirakada bashe Bashanta Rash sida jawbiriba mayambu ai amuka hana thagachari adoidi mayam akhoi mining tabinarasi JN Dance Academy gi maikei dagi Bashanta Rash ase mayam engminarasi
Yamna nungaije, yamna pukning sinungshi, Basanta Rashki, Gopi ne, Radha Krishna ne, Polo ne, panamakshi ubada, akhoi imale pakta, Rashpurnima da chachabadu yamna ningsangi, yamna nungsi. Adu thagachari mayambu ashiga perform to biriba jawbiriba artist mayambu amasung amuka hana oja Jawaharlal Nehru Dance Academy gi director in charge Pukhrabam Bilas Singh abu amuka hana ojabu thagachari hana Manipuri mirror ki maikai dagi. Thank you. Hojik comment kharaga lojarage adugi mathangda akhoi program se loisanjanaba mayamde yathang nijaragani. Ajanta Singha Oli yamna phajare jagoi se thagachari mayambu thagachari. Mathangi comment. RK Shantojit kum jagoi program okay ashi jengbiradi khangani je mathakta khoigi okay chakhare scroll hoigare ashi di live ki program ne comment ashi Anita Sharijam again yam phaji chauthok chei thagachari Anita bu Apu Singha thagachari mayambu thank you Thaujam Sam Singha Heartiest congratulations to all the participants in the launching ceremony of Manipuri Mirror. Thank you. Longjam Chingkei Ngamba Kha Ngamba Tamna Leikraba Ichil Inausing Nungaiba Matau Ubada Harauje. Thank you. Thagachari. Mathangi comment. Shamananda Kiam Yampaji Ngauri Esu Isei Shibuni ko. Okay, Isei Jatabada Ngauri. Thank you. Carlos Kongkham Hena Mai Pakpa Uibiu Ichema Kari Lamdagino. Aibo Haibiradi I New York Tagini Imamangi Desho Haijagare I New York Taliji. Okay. Hojik akhoi program di loijare akhoi gi cultural program hai batare adu loijare co-host su lecture akhoi mathangda mayamda amuka hana wa khara ningchang jage amuka masigi manipurimirror.com website launch ceremony program sida aina mayamda amuka hana thagachari loinana wa ma ga ai mayamda ningchang jage manipurimirror.com se mayam changlaina browse to view amashung manipuri londa imalonda pause lobiu wakhan lebirasu wakhan pibirao wakhan thabirao ashini akhoi slogan di adu egi co-host le screen da mashu aloi bagi wahi khara hairaga akhoi program se loisan jagani adu mayam da ei kaina yathang nijari mayam section da review akhoi param mayam gishu like from view akhoi gi tamakta show adu sharam report screen da lecture Thank you so much. Fajana akhoi program si sandokpi he mayam mamangda akhoi program se tanjasi da loisan jabagi yathang nijagi mayam dagi masi aroi boina mayam mafamda amuka hana Manipuri Mirror comment sharam report comment kharaga la screen da kating pathok piradi akhoi live ki scroll oibani na comment che khoi paho ngai da scroll oibigi aduna chithau bolai rasu mayam khara pukchel chauna ngak piro hai batare adu kharaga pathok pina ba okay sure katam pajage Minoti Devi Yamphaji Thagachari Altana Devi thank you che asagi mathangi comment lojage Mohammad Abdul Samad thank you Oja RK Taranjit Tripura gi Meitei Pangal gi news media de yamna lai masigi maramsi karino Oja kanona Taranjit na oyo kanoto pakumpi biradi masi appropriate hoigana ne khanjai mathang dalai jare Pukhrambam Noni Oja Taranjit ki wafam shibu thagachari Oja Noni bisu mathangda amuk lojage kharaga yamna matamdi akhoi khuyonore adubu ama niga parga losinjarage ngasigi thoramasi mathangdi comment okay Otondrila nungshibana okay thank you Oton ngasi akhoi mayamda kahana hajage akhoi manipurimirror.com website asi ngasi officially launch tawjare mayam ashukui ba matamse
matam khaidokpiduna akhoi program se mireng tabibagi damak hanna thagatchei losinbo oina akhoi manipurimirror.com haibo website asi ngasidagi chang naina changbiu pabiu browse tobiu amasung imalona phongdokpa website ni news website ni loina na English amasung Bangla version dasu chap naina chang naina phongbigini aduna malemgi mafam kuting maktagi changbiu amasung pabiu akhoi website asi akhoi news website asi aduna akhoi na hotnaba ngamba makhai akhoi hotna jarakani mayam da khudol tambagi hotna jarakani mayam bo amuk hana thagachari manipuri mirror ki maike degi aroi boina in haning ba mana akhoi ki technical team mayam bu thagachai akhoi ki editors panel da leiri ba puna muksu thamoi sanga thagachai amasung akhoi ki developer teams website asebu sabada khwaitagi maru oiba technical site up paibi kiba akhoi thobang paibi kiba akhoi ki engineers team siletagi design lab ko ba software house makoi busu akhoi thamoi sanga thagachai makoi san jam sathina akhoi bu support toki so design lab thank you mayam gi maham dagi tanja sida kaina bani jarage aduna mayam nungaina lebiu harauna lebiu manipuri mirror gi maike dagi amka hana kuram jari thank you all. Thank you, Mayambu. Again, I chu matang asida kana yathangi nijarage. Mayam Jackson review, akhoi tamakta like view. Thank you. Manipuri Mirror yaipaba oiro.